ꯃꯩꯔꯥꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯦꯀꯤꯔꯥꯁꯀ ꯕꯤꯃꯣꯇꯤꯒꯗꯨ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ꯫ ꯕꯤꯃꯣꯇꯤꯅ ꯌꯥꯝ ꯍꯩꯔꯗꯤ ꯅꯪ ꯇꯥꯛꯑꯣ꯫ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯕꯤꯃꯣꯇꯤ ꯂꯥꯏꯔꯤꯛꯇꯨ ꯃꯆꯥꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤ ꯅꯪ ꯇꯥꯛꯑꯣ ꯑꯩ ꯇꯥꯔꯒꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯒꯨꯒꯜꯗ ꯏꯃꯥ ꯁꯨꯃꯥꯏꯅ ꯐꯪꯗꯦꯃꯤ꯫ ꯃꯁꯤ ꯅꯣꯏꯒꯤ ꯒꯨꯒꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤꯅꯤꯅꯦ ꯍꯥ ꯈꯜꯂꯤꯅꯦꯕ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯇꯥꯛꯂꯛꯄꯗ ꯅꯪꯗꯧꯅ ꯃꯔꯩ ꯌꯦꯠꯄ ꯁꯥꯇ꯭ꯔꯁꯦ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯗ ꯑꯩ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯃꯇꯥ ꯑꯃꯅꯤ꯫ ꯃꯃꯥ ꯃꯆꯥꯅꯤꯅ ꯉꯥꯡꯅꯔꯤꯕ ꯇꯥꯔꯗꯨꯅ ꯃꯩꯔꯥꯕꯁꯨ ꯆꯪꯂꯛꯏ꯫ ꯍꯩ ꯀꯔꯤ ꯇꯧꯔꯦ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯗꯣꯟ ꯁꯤꯟꯗꯨꯅ ꯋꯥꯔꯜ ꯍꯤꯁꯇ꯭ꯔꯤꯒꯤ 1685 AD ꯇꯨ 1815 ADꯒꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯟꯁꯦꯞ ꯑꯃ ꯆꯥꯎꯔꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯩꯅꯒꯗꯧꯔꯤꯕꯁꯦ ꯑꯇꯣꯞꯄ ꯑꯝꯇ ꯅꯠꯇꯦ, ꯗꯤꯐꯔꯦꯟಟ್ ꯃꯣꯗꯦꯜꯁ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯚꯔꯦꯟꯇꯤ ꯏꯐꯦꯛꯇꯦꯠ ꯗ ꯔꯤꯂꯦꯁꯟꯁꯤꯞ ꯕꯤꯇ꯭ꯋꯤꯟ ꯁ꯭ꯇꯦꯠ ꯑꯦꯟড ꯏꯟꯗꯤꯚꯤꯖꯨꯋꯦꯜꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯥꯅ ꯅꯠꯇꯦꯌꯦ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯌꯨꯔꯣꯞꯇ ꯊꯧꯗꯣꯛꯇꯣ ꯍꯥꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯊꯈꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯃꯣꯅꯥꯔꯀꯤ ꯑꯃ ꯂꯤꯡꯈꯠꯈꯤ ꯍꯥꯏꯕꯅꯤ 19th ꯁꯦꯟꯆꯨꯔꯤꯗ꯫ ꯆꯨꯝꯃꯤ, ꯁꯦꯟꯆꯨꯔꯤꯗꯨ ꯂꯥꯜꯂꯤ, 17th and 18th ꯁꯦꯟꯆꯨꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯔꯣꯞꯇ ꯐꯥꯔꯁꯇ ꯑꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯀꯔꯤ ꯃꯐꯝ ꯑꯃ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯗ ꯅꯪꯅ ꯃꯔꯩ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯦꯀꯤꯔꯥꯁ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯣ ꯆꯨꯝꯃꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯅꯪꯁꯤ ꯉꯥꯡꯅꯕ ꯑꯩꯗꯀꯣ ꯏꯕꯨꯡꯉꯣ, ꯑꯆꯨꯝꯕ ꯉꯥꯡꯂꯕꯁꯨ ꯁꯥꯎꯏ꯫ ꯅꯪꯁꯤ ꯀꯝꯗꯧꯅꯤ ꯀꯝꯗꯧꯗꯣꯔꯤꯒꯦ? ꯏꯆꯦ ꯌꯥꯔꯦꯅꯦ ꯁꯤꯖ, ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯁꯣꯏꯔꯗꯤ ꯏꯍꯦ ꯍꯥꯏꯅ ꯇꯣꯛꯀꯅꯤ ꯁꯅꯈ꯭ꯌꯥ, ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯍꯧꯕꯅꯤ꯫ ꯃꯩꯔꯥꯕ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯇꯞꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯤ, ꯈꯥꯎ ꯋꯥꯡꯁꯤꯅ ꯇꯥꯔꯒ ꯃꯤꯅ ꯂꯥꯟꯅ ꯈꯟꯅꯈꯤꯅꯕ ꯊꯕꯛ꯫ ꯑꯗꯨ ꯁꯅꯈ꯭ꯌꯥ ꯀꯩ ꯁꯦꯝꯍꯧꯒꯦ? ꯀꯔꯤꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯁꯤꯖ ꯉꯁꯤꯗꯤ꯫ ꯀꯔꯤ ꯇꯧꯔꯤ ꯁꯅꯈ꯭ꯌꯥ? ꯔꯦꯞ ꯚꯤꯛꯇꯤꯝꯁ ꯑꯃ ꯉꯁꯤ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨ, ꯑꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯣꯡ ꯃꯈꯥꯗ ꯇꯥꯔꯝꯃꯦ, ꯑꯗꯨꯒꯤꯁꯨ ꯆꯠꯂꯣꯏ꯫ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ꯫ ꯁꯅꯈ꯭ꯌꯥ ꯔꯤꯇꯤꯌꯔꯁꯨ ꯆꯠꯇꯧꯔꯦ, ꯈꯤꯇꯪ ꯈꯜꯂꯁꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯆꯍꯤ 4 ꯍꯦꯟꯅ ꯋꯥꯠꯂꯤꯗ ꯁꯤꯖ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ꯫ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯀꯣꯆꯤꯡ ꯀꯩꯀꯩꯗꯨꯕꯨ ꯐꯖꯅ ꯆꯠꯂꯤꯕ꯭ꯔꯣ? ꯆꯠꯂꯤ, ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯈꯔꯁꯨ ꯄꯣꯊꯥꯎ ꯍꯥꯏꯕꯅꯤ, ꯌꯥꯗꯦ꯫ ꯐꯥꯔꯁꯠ ꯑꯦꯇꯦꯝꯞꯇ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯁꯣꯟꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯍꯣꯏ ꯑꯗꯨꯒꯤꯅꯤ, ꯑꯗꯣ ꯁꯦꯀꯦꯟ ꯁꯦꯝꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯄꯥꯈ꯭ꯔꯦ꯫ ꯐꯩ ꯍꯣꯠꯅꯖꯁꯅꯨ꯫ ꯍꯧꯖꯤꯛ ꯍꯣꯠꯅꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯠꯅꯒꯅꯤ? ꯄꯥꯏꯈꯣꯝ ꯃꯈꯣꯏꯒꯤ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ, ꯊꯣꯏꯁꯅ ꯄꯥꯎ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯟꯗꯦ꯫ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ, ꯊꯃꯣꯏ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯔꯣꯖꯔ, ꯁꯛꯇꯤꯕꯥꯁ, ꯆꯤꯡꯂꯥꯏ, ꯃꯅꯤꯇꯣꯝꯕ, ꯃꯦꯀꯤꯔꯥꯁ ꯄꯨꯟꯅ ꯃꯈꯣꯏ 5ꯗꯨ ꯄꯨꯜꯂꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯗꯦꯜꯂꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯃꯅꯤꯇꯣꯝꯕꯅ ꯁꯥꯕꯗꯤ ꯍꯦꯟꯒꯠꯂꯦ ꯀꯥꯏꯗꯩ꯫ ꯃꯦꯀꯤꯔꯥꯁ ꯆꯤꯡꯂꯥꯏ ꯗꯣꯟꯁꯤꯟꯗꯨꯅ ꯅꯔꯨꯒ ꯂꯣꯏꯅ ꯀꯣꯛꯑꯦꯅ ꯅꯪꯗꯤ꯫ ꯆꯤꯡꯂꯥꯏꯅ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡꯗꯨ ꯁꯣꯏꯔꯗꯤ ꯍꯦꯛꯇ ꯂꯝ ꯁꯥꯅ ꯁꯝꯐꯣꯏ, ꯑꯗꯨꯏ ꯀꯧꯊꯣꯛꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ, ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯄꯛꯆꯩ ꯍꯥꯏꯗꯣꯔꯛꯄ꯫ ꯔꯣꯖꯔꯅ ꯅꯪꯅ ꯀꯝꯗꯧꯔꯤꯒꯦ? ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯅꯠꯇꯦ, ꯊꯣꯏꯁꯅꯥꯗꯣ ꯍꯥꯏꯕ꯫ ꯁꯨꯝ ꯄꯨꯜꯂꯤ ꯃꯥꯁꯨ꯫ ꯁꯛꯇꯤꯕꯥꯁꯅ ꯄꯨꯜꯂꯤꯅꯤ ꯌꯥꯔꯣꯏꯀꯣ? ꯆꯥꯒ ꯑꯗꯨꯝ ꯂꯩꯖꯍꯧꯅꯤꯍꯦ, ꯍꯥꯏꯗꯣꯛꯇꯕꯤꯗ ꯁꯨꯝ ꯊꯝꯕ꯭ꯔꯕꯣ? ꯈꯔꯗꯤ ꯍꯥꯏꯕꯅꯤ ꯃꯁꯥꯗ, ꯈꯪꯉꯤꯔ ꯈꯪꯗ꯭ꯔꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯈꯪꯕꯁꯨ ꯃꯥꯜꯂꯤ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯁꯛꯇꯤꯕꯥꯁꯅ ꯀꯃꯥꯏꯅ? ꯋꯥꯔꯤ ꯀꯩꯀꯥ ꯁꯥꯟꯅꯕꯗ ꯐꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯅꯤ꯫ ꯀꯥꯟꯅꯔꯣꯏ ꯏꯕꯨꯡꯉꯣ, ꯗꯣꯡ ꯍꯥꯏꯌꯣ, ꯋꯥꯔꯗ 3 ꯈꯛꯇꯅꯤ꯫ ꯑꯥꯏ ꯍꯥꯏꯕ ꯑꯃ, ꯂꯚ ꯍꯥꯏꯕ ꯑꯃ, ꯑꯗꯒꯤ ꯑꯃ ꯌꯨ ꯍꯥꯏꯕ ꯑꯃ꯫ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯍꯥꯏꯕꯗ ꯂꯥꯏꯕꯩ ꯋꯥꯅꯤꯀꯣ꯫ ꯔꯣꯖꯔꯅ ꯅꯨꯄꯥ ꯊꯣꯛꯎ ꯀꯩꯅꯣ ꯏꯇꯥꯎ, ꯑꯦꯛꯖꯥꯝ ꯃꯊꯪ ꯂꯩꯕꯁꯤꯗ꯫ ꯔꯣꯖꯔꯅ ꯀꯩ ꯑꯦꯛꯖꯥꯝ?
UPSC ꯂꯩꯁꯤꯗꯤ ꯑꯦꯔꯥ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯔꯤ ꯀꯩꯅꯣ ꯁꯨꯝ ꯑꯗꯨ ꯉꯥꯏꯈꯤꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯈꯔ ꯉꯥꯏꯈꯤꯒꯦ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯗꯤꯁꯇꯔꯕ ꯇꯧꯗꯧ ꯃꯥꯜꯂꯕ ꯆꯤꯡꯂꯥꯏꯅ ꯑꯗꯣ ꯅꯨꯄꯥ ꯀꯣꯏꯔꯝꯃꯗꯤ ꯑꯦꯔꯥ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ ꯆꯤꯡꯂꯥꯏꯅ ꯈꯜꯂꯣ ꯐꯥꯒꯤꯔꯣ ꯍꯥꯏꯁꯦ ꯑꯦ ꯃꯅꯤꯇꯣꯝꯕꯅ ꯆꯨꯝꯃꯤꯅꯦ ꯁꯤꯁꯤ ꯔꯣꯖꯔꯅ ꯍꯣꯏꯅꯦ ꯀꯣꯏꯔꯝꯃꯗꯤ ꯀꯣꯏꯗꯝꯅꯦꯃꯤ ꯀꯣꯏꯔꯗꯤ ꯑꯩ ꯈꯪꯅꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦꯕ ꯔꯣꯖꯔꯅ ꯁꯤꯌꯥ ꯇꯨꯃꯤꯟꯅ ꯀꯣꯏꯔꯝꯃꯗꯤ ꯀꯣꯏꯔꯝꯃꯣꯏꯗ ꯆꯤꯡꯂꯥꯏꯅ ꯅꯪ ꯈꯪꯉꯤꯕ ꯀꯣꯏꯗꯝꯅꯦꯃꯤ ꯔꯣꯖꯔꯅ ꯑꯃꯨꯛ ꯑꯩ ꯅꯨꯄꯥ ꯀꯣꯏ ꯀꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ ꯑꯦ ꯃꯦꯀꯤꯔꯥꯁꯅ ꯍꯥꯏꯔꯛꯀꯅꯤꯗꯣ ꯋꯥ ꯂꯣꯠꯇꯝꯅꯤ ꯃꯥꯗꯤ ꯃꯅꯤꯇꯣꯝꯕꯅ ꯁꯤꯌꯥ ꯍꯥꯏꯌꯣ ꯅꯣꯛꯁꯟꯒꯦꯅ ꯃꯥꯏꯗꯨꯗ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯁ ꯋꯥ ꯂꯣꯠꯇꯣꯏꯃꯤ ꯑꯗꯨꯏꯗꯤ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕ ꯔꯣꯖꯔꯅ ꯑꯩꯒꯤ ꯋꯥꯗꯤ ꯀꯨꯏꯊꯗꯅ ꯁꯠ ꯁꯠ ꯍꯥꯏꯅꯕꯁꯤ ꯂꯩꯔꯦ ꯃꯅꯤꯇꯣꯝꯕꯅ ꯑꯩꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯆꯤꯡꯂꯥꯏꯅ ꯉꯥꯏꯕꯗ ꯀꯜꯂꯣ ꯕꯁ ꯐꯪꯉꯦꯅ ꯍꯥꯏꯅꯩ ꯉꯥꯏꯈꯩ ꯉꯥꯏꯔꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯦ ꯀꯥꯏꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯁꯛꯇꯤꯕꯥꯁꯅ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯌꯥꯔꯦꯀꯣ ꯑꯝꯇ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯒ ꯑꯗꯤꯇꯤꯌꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯤꯇꯤꯌꯥꯅ ꯀꯥꯎꯔꯣ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ ꯚꯥꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏ ꯀꯥꯎꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯇꯝꯕ ꯇꯥꯕꯅꯤ ꯃꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯈ꯭ꯔꯗꯤ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯐꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯊꯦꯡꯅꯔꯗꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯆꯥꯟꯁ ꯑꯃꯨꯛꯇꯪꯒ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯏ ꯊꯣꯏꯁꯅꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯧꯏ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯅꯪꯁꯨ ꯑꯩꯗꯤ ꯀꯩꯒꯤ ꯁꯨꯝꯃꯩ ꯑꯗꯣ ꯍꯥꯏꯌꯣ ꯊꯣꯏꯁꯅꯥ ꯂꯠꯂꯠ ꯇꯧꯅ ꯍꯌꯦꯡ ꯅꯪ ꯁꯪꯒꯗ꯭ꯔꯣ ꯁꯪꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯨꯁꯦ ꯃꯦꯀꯤꯔꯥꯁ ꯊꯥꯖꯗꯅ ꯑꯁꯦꯡꯀꯤꯔꯣ ꯑꯁꯦꯡꯀꯤ ꯍꯣꯏꯕ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯦ ꯇ꯭ꯋꯤꯁꯗꯦ ꯑꯁ ꯁꯥꯊꯤ ꯊꯥꯖꯗꯦꯍꯦ ꯌꯥꯔꯦ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯅꯠꯇꯦꯗ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯖꯔꯣ ꯍꯌꯦꯡ ꯄꯨꯡ 1ꯗ ꯂꯥꯛꯑꯣꯀꯣ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥ ꯀꯣꯜꯗꯨ ꯐꯠꯀꯩ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯇꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯃꯥꯅ ꯇꯥꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯕꯨ ꯄꯨꯊꯣꯛꯄꯅꯤ ꯊꯣꯏꯁꯅꯥꯅ ꯌꯥꯗꯦ ꯇꯜꯂꯦ ꯍꯥꯏꯔꯛꯐꯥꯎ ꯅꯝꯗꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯀꯤꯔꯥꯁ ꯍꯔꯥꯎꯕ ꯉꯛꯄ ꯐꯥꯎꯏ ꯀꯔꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯡꯂꯛꯂꯤꯕ ꯍꯪꯅꯤꯡꯂꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯇꯧꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯁꯤ ꯄꯥꯎꯈꯨꯝ ꯐꯪꯒꯗ꯭ꯔꯥ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯆꯪꯒꯅꯤ ꯃꯔꯝꯗꯤ ꯍꯩꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯈꯪꯕ ꯉꯝꯂꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯀꯔꯝꯅ ꯅꯪꯅꯗꯤ ꯈꯪꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯀꯤꯔꯥꯁ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤ ꯗ꯭ꯔꯦꯁꯇꯨ ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯅꯥꯜꯂꯤ ꯍꯥꯟꯅꯁꯨ ꯑꯗꯨꯃꯛ ꯇꯅꯥꯟ ꯅꯥꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤꯅ ꯍꯦꯟꯕꯒꯨꯝ ꯇꯧꯔꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯄꯣꯂꯣ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯇꯅꯥꯟꯕ US ꯄꯣꯂꯣꯒꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁ꯭ꯅꯤꯀꯔ ꯑꯃ ꯇꯣꯡꯉꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯂꯦꯞꯂꯒ ꯌꯦꯡꯖꯔꯤ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯁꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯇꯦꯛꯁ ꯑꯃ ꯊꯥꯏ ꯂꯣꯏꯔꯕꯣ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯀꯌꯥꯝ ꯀꯦꯒꯦ ꯌꯥꯝ ꯀꯦꯔꯛꯀꯅꯨꯀꯣ ꯆꯝꯇꯛꯅ ꯐꯖꯩ ꯁꯨꯀꯦ ꯀꯦꯗ꯭ꯔꯁꯨ ꯐꯖꯩ ꯂꯥꯛꯄ ꯌꯥꯔꯕꯣ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯂꯤꯞꯁꯇꯤꯛ ꯁꯪꯕ ꯀꯥꯎꯔꯛꯀꯅꯨꯀꯣ ꯈꯤꯇꯪ ꯁꯪꯕꯗꯣ ꯌꯥꯝ ꯄꯛꯆꯩ ꯑꯇꯣꯞꯄ ꯌꯦꯛꯁꯤꯟꯕꯗꯤ ꯄꯛꯆꯗꯦ ꯚꯥꯞ ꯇꯥꯔꯕꯣ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯇꯣꯏꯕ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤ ꯊꯣꯏꯁꯅꯥ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯄꯥꯏ ꯃꯊꯟꯇ ꯃꯉꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯃꯦꯀꯤꯔꯥꯁ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯎꯕꯒ ꯒꯥꯔꯤ ꯑꯆꯧꯕꯗ ꯄꯥꯏꯈꯠꯂꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯊꯣꯏꯁꯅꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯃꯦꯀꯤꯔꯥꯁꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄꯒ ꯊꯣꯏꯁꯅꯥꯁꯨ ꯕꯕꯠ ꯊꯣꯛꯂꯛꯏ ꯃꯦꯀꯤꯔꯥꯁ
ꯊꯣꯏꯁꯅꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯅꯨꯡꯗꯒꯤ ꯒꯥꯔꯤꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯦ꯫ ꯃꯦꯛꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯀꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ? ꯑꯃ ꯍꯦꯛꯇ ꯃꯣꯔꯦ ꯆꯠꯂꯨꯁꯤ꯫ ꯑꯦ ꯑꯃ ꯍꯦꯛꯇ ꯍꯥꯏꯗꯨꯗꯤ ꯀꯥꯔꯟꯗꯣ꯫ ꯀꯣꯔꯤꯌꯟ ꯐꯨꯗ ꯆꯥꯎꯁꯤꯔꯣ? ꯌꯥꯏꯌꯦ꯫ ꯑꯣꯀꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯦꯁꯤꯌꯥꯟ ꯐꯨꯗ ꯌꯥꯎꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯃꯤꯠ ꯆꯤꯜꯂꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯦꯛꯀꯤꯔꯥꯁ ꯃꯦꯅ꯭ꯌꯨꯗꯨ ꯊꯣꯏꯁꯅꯥꯗ ꯏꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯄꯥꯝꯕ ꯈꯜꯂꯣ꯫ ꯅꯪꯗꯤ? ꯅꯪ ꯑꯗꯨꯝ ꯈꯜꯂꯣ, ꯑꯩꯗꯤ ꯀꯌꯥ ꯈꯪꯗꯦꯕ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯆꯥꯄꯣꯠ ꯈꯔ ꯈꯜꯂꯒ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯊꯦꯡꯛ ꯌꯨ꯫ ꯃꯦꯛꯀꯤꯔꯥꯁ ꯉꯛꯂꯛ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯉꯁꯤ ꯑꯩꯅ ꯁꯤ ꯐꯥꯎꯕ ꯉꯝꯖꯔꯤꯁꯦ ꯅꯪꯒꯤ ꯅꯄꯥꯜꯗꯒꯤꯅꯤ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯀꯩ ꯑꯣꯏꯅꯤ ꯈꯪꯗꯦ꯫ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯝꯂꯤꯕꯁꯦ ꯁꯤ ꯐꯥꯎꯕ ꯐꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯇꯥꯏꯕꯪꯄꯥꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯦꯛꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯨꯟꯁꯤꯅꯤ꯫ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈ꯭ꯔꯤ ꯃꯌꯥꯝꯗꯨꯁꯨ ꯃꯊꯦꯜ ꯑꯃꯅꯤ꯫ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯀꯥꯟꯅꯗꯦꯁꯦ, ꯄ꯭ꯔꯤꯂꯤꯝꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯌꯥꯝ ꯂꯣꯏꯔꯒꯦ? ꯄꯦꯄꯔ 1ꯁꯨ ꯄꯦꯄꯔ 2ꯁꯨ ꯔꯤꯚꯥꯏꯁ ꯇꯧꯔꯦ꯫ ꯑꯗꯨ ꯅꯪꯗꯤ? ꯑꯦꯁꯦ ꯏꯕ ꯍꯧꯔꯦ꯫ ꯑꯁ ꯅꯪꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯝꯃꯤ꯫ ꯃꯦꯛꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯅꯠꯇꯦꯗ ꯁꯨꯝ ꯐꯥꯔꯁ ꯑꯦꯇꯦꯝꯞꯇ ꯄꯨꯟꯅ ꯈꯟꯅꯕ ꯇꯧꯁꯤꯀꯣ? ꯍꯣꯏ꯫ ꯔꯤꯚꯤꯖꯟ ꯆꯠꯄ ꯂꯣꯏꯔꯕꯣ? ꯇꯣꯄꯤꯛ 2ꯃꯨꯛ ꯋꯥꯠꯂꯤ, ꯑꯇꯣꯞꯄꯗꯤ ꯑꯅꯝꯕ ꯂꯣꯏꯔꯦ꯫ ꯑꯣ, ꯅꯪꯁꯨ ꯑꯦꯁꯦꯗꯣ ꯈꯔ ꯈꯔ ꯏꯕ ꯍꯧꯔꯣ꯫ ꯉꯔꯥꯡ ꯍꯥꯏꯐꯦꯠꯇꯤ ꯍꯧꯔꯝꯕꯅꯦ ꯑꯩꯁꯦ꯫ ꯀꯩꯗꯧꯔꯕ? ꯄ꯭ꯔꯤꯂꯤꯝꯁ ꯀꯨꯏꯁꯤꯜꯂꯛꯇꯕꯁꯤꯗ ꯑꯃꯨꯛ ꯄꯥꯕ꯫ ꯍꯣꯏ ꯑꯗꯨꯁꯨ ꯄꯥꯎ, ꯑꯗꯣ ꯑꯗꯨꯁꯨ ꯃꯔꯨꯅꯤ꯫ ꯑꯗꯨꯁꯨ ꯏꯕ ꯍꯧꯔꯣ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯆꯥꯄꯣꯠꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯕ ꯍꯧꯏ꯫ ꯃꯦꯛꯀꯤꯔꯥꯁꯇꯤ ꯀꯌꯥ ꯍꯩꯅꯕ ꯄꯣꯛꯇꯕꯅ ꯈꯔ ꯆꯥꯔꯒ ꯇꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯑꯗꯨꯃꯛ ꯄꯥꯝꯅ ꯆꯥꯏ꯫ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯦꯛꯀꯤꯔꯥꯁꯅ ꯕꯤꯜ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯣꯏꯁꯅꯥꯅ ꯌꯥꯗꯦ꯫ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯥꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯒꯦ꯫ ꯉꯁꯤ ꯆꯥꯔꯒꯨꯝꯁꯦ, ꯂꯣꯛ ꯈꯔ ꯈꯔ ꯊꯨꯡꯒꯦ ꯇꯧꯋꯦꯕ꯫ ꯑꯗꯨꯗꯤ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯤꯔꯣ? ꯃꯤ ꯌꯥꯝ ꯂꯩꯔꯝꯅꯤ꯫ ꯑꯦ ꯀꯩ ꯍꯥꯏꯕ? ꯃꯤꯅ ꯎꯔꯒ ꯀꯣꯏꯅꯕ ꯃꯥꯟꯈꯤ, ꯇꯜꯂꯦ꯫ ꯃꯦꯛꯀꯤꯔꯥꯁ ꯇꯞꯅ ꯁꯣꯜꯂꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯀꯔꯤꯕ? ꯀꯩꯝ ꯅꯠꯇꯦ꯫ ꯑꯥꯔꯀꯦꯗ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯑꯣꯀꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯥꯔꯀꯦꯗ ꯑꯃꯗ ꯂꯥꯛꯏ꯫ ꯃꯦꯛꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯕ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯒꯦꯠ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯏꯁꯅꯥꯗ ꯀꯧꯔꯛꯏ, ꯕꯦꯕ꯫ ꯊꯣꯏꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯉꯛꯅ, ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯌꯥꯝ ꯍꯣꯡꯂꯦ꯫ ꯅꯪꯁꯨ? ꯀꯅꯥꯒ ꯂꯥꯛꯀꯦ? ꯃꯦꯛꯀꯤꯔꯥꯁꯀ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ, ꯀꯣꯏꯅꯔꯤꯔꯣ? ꯅꯠꯇꯦ꯫ ꯑꯣ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ? ꯍꯥꯏꯌꯣ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯥꯜꯂꯦ ꯕꯦꯕ꯫ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯦꯛꯁ ꯆꯥꯟꯁ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯗ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ, ꯈꯨꯝꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ, ꯄꯤꯕꯤꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯁꯅꯥ ꯈꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯋꯥꯗꯨ ꯃꯦꯛꯀꯤꯔꯥꯁꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯑꯩꯅ ꯄꯤꯔꯣꯏ꯫ ꯊꯣꯏꯁꯅꯥ ꯃꯦꯛꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯦꯛꯀꯤꯔꯥꯁꯇ ꯌꯦꯡꯂꯒ, ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯦꯛꯀꯤꯔꯥꯁ ꯆꯪꯁꯤꯟꯗꯨꯅ, ꯈꯪꯉꯤ, ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ꯫ ꯃꯇꯝ ꯑꯃꯗ ꯁꯅꯥꯅ ꯅꯠꯇ꯭ꯔꯣ ꯅꯐꯝꯗ ꯍꯥꯏꯖꯈꯤꯕꯗꯣ? ꯃꯇꯝꯗꯨꯗ ꯅꯪ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ? ꯄꯥꯏꯈꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯁꯥꯅ ꯂꯥꯜꯂꯨꯕꯅꯤꯅ ꯃꯥ ꯑꯆꯨꯝꯕ ꯁꯥꯕ ꯌꯥꯔꯣꯏ꯫ ꯃꯦꯛꯀꯤꯔꯥꯁ ꯋꯥꯗꯣ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯝꯗ꯭ꯔꯦ ꯃꯥꯏꯟꯗꯣ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ꯫ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯃꯦꯛꯀꯤꯔꯥꯁꯅ ꯋꯥꯗꯨ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯅꯒꯨꯝꯁꯦ꯫ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯅꯕ ꯅꯠꯇ꯭ꯔꯣ? ꯋꯥꯔꯤꯁꯨ ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯄꯥꯝꯂꯩꯕ? ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯞ ꯇꯧꯅ ꯃꯦꯛꯀꯤꯔꯥꯁꯇ ꯌꯦꯡꯂꯛꯏ꯫ ꯃꯦꯛꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯃꯤꯠ ꯑꯃ ꯑꯍꯤꯡ ꯑꯃ ꯃꯥꯡꯂꯨꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯁꯨ, ꯇꯥꯊꯤ ꯇꯥꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯕꯁꯨ, ꯑꯩꯒꯤ ꯏꯐꯝꯗꯗꯤ
ꯃꯗꯨ ꯃꯌꯥꯝꯗꯣ ꯗꯔꯀꯥꯔ ꯇꯥꯗꯦ. ꯊꯃꯣꯏꯗ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯀꯣꯛꯄ ꯌꯥꯔꯣꯏ. ꯃꯦꯀꯤꯔꯁꯀꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯑꯃꯈꯛꯇꯪ, ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯪ. ꯍꯣꯡꯗꯣꯛꯄ ꯄꯥꯛꯅ ꯌꯥꯗꯦ. ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯦꯟꯅꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯉꯁꯤꯗꯒꯤ ꯈꯪꯉꯣ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯅꯪꯅꯤ. ꯀꯅꯥꯗꯁꯨ ꯑꯣꯏꯍꯜꯂꯔꯣꯏ. ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯁꯀꯤ ꯋꯥꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯃꯦꯀꯤꯔꯁ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯆꯠꯀꯦ, ꯂꯝꯕꯤ ꯊꯠꯀꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤ. ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ. ꯃꯦꯀꯤꯔꯁꯀꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯏꯟꯅꯔꯤ. ꯄꯥꯏꯈꯣꯝꯕ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ. ꯐꯣꯡꯗꯣꯛꯇꯅ ꯐꯨꯝꯖꯤꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯊꯝꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ. ꯐꯣꯡꯗꯣꯛꯈ꯭ꯔꯦ, ꯇꯝꯊꯣꯛꯈ꯭ꯔꯦ. ꯆꯤꯡꯅꯔꯨꯕ ꯂꯩꯇꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯈꯜ ꯃꯥꯁꯨ ꯈꯟꯊꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯃꯐꯝꯗ ꯊꯃꯣꯏ ꯃꯥꯗꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯤ, ꯋꯥꯔꯤ. ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤ. ꯑꯗꯨꯕꯨ ꯃꯥ ꯃꯇꯥꯡꯁꯤꯗ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ, ꯏꯍꯨꯜ ꯐꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ. ꯃꯦꯀꯤꯔꯁꯅ ꯊꯣꯏꯁꯅꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯛꯄꯗꯨ ꯊꯣꯏꯁꯅꯥꯅ ꯈꯪꯍꯧꯗꯅ ꯃꯦꯀꯤꯔꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ. ꯃꯦꯀꯤꯔꯁ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯁꯣꯔꯤ ꯃꯦꯀꯤꯔꯁ, ꯁꯣꯏꯈ꯭ꯔꯦ. ꯄꯥꯏꯈꯣꯝꯕꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅ ꯑꯩ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯈ꯭ꯔꯦ. ꯂꯥꯟꯅ ꯂꯧꯔꯝꯕꯅꯤ ꯃꯥꯅ. ꯃꯦꯀꯤꯔꯁ ꯁ꯭ꯋꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯜꯂꯕꯣ? ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯄ ꯄꯥꯝꯃꯤꯔꯣ? ꯄꯥꯝꯃꯦ ꯍꯥꯏꯈ꯭ꯔꯕ ꯑꯩꯅ? ꯋꯥꯉꯥꯡꯗꯨꯅ ꯇꯥꯏ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯦꯀꯤꯔꯁ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯍꯣ, ꯅꯪ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯅꯕꯥꯅꯤꯒꯤ ꯃꯐꯝꯗ ꯌꯦꯠꯂꯦ ꯍꯥꯏꯕꯅꯤꯅꯦ. ꯍꯥꯏꯈꯤꯗꯦ. ꯑꯣꯀꯦ ꯑꯣꯀꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯣ? ꯆꯠꯂꯝꯈꯤꯔꯣꯏ. ꯑꯁ꯭ꯋꯥꯏꯗ ꯃꯥ ꯂꯩꯔꯝꯈꯤꯅꯤ, ꯊꯤꯔꯨꯈꯤꯒꯦ ꯑꯩ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯦꯀꯤꯔꯁ ꯁꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯆꯠꯄ ꯍꯧꯏ. ꯊꯣꯏꯁꯅꯥ ꯄꯥꯈꯠꯅ ꯃꯦꯀꯤꯔꯁꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ. ꯑꯗꯨꯒ ꯍꯥꯏ, ꯃꯦꯀꯤꯔꯁ, ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ? ꯅꯪꯕꯨ ꯄꯥꯏꯈꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ. ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ. ꯃꯦꯀꯤꯔꯁꯅ ꯃꯔꯛ ꯄꯠꯊꯂꯩ. ꯍꯣꯏ, ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯁꯣꯏꯔꯦ ꯍꯥꯏꯔꯦꯗꯅ. ꯌꯥꯔꯦ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯄꯥꯏꯈꯣꯝꯕ ꯊꯤꯈꯤꯁꯤ. ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ. ꯊꯣꯏꯁꯅꯥ ꯁꯥꯎꯔꯞꯇꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯦꯀꯤꯔꯁ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯩ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏ. ꯃꯁꯥꯁꯦ ꯀꯩꯅꯣꯗꯤ ꯈꯪꯖꯗꯦꯅꯦ. ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯇꯧꯈꯤꯒꯦ ꯍꯥꯏꯗꯣ ꯃꯥ ꯀꯩꯝ ꯈꯪꯗꯦꯕ ꯃꯥ. ꯊꯣꯏꯁꯅꯥ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯏꯇꯣꯟ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ? ꯃꯦꯀꯤꯔꯁ ꯈꯨꯝꯗꯦ. ꯈꯣꯡꯂꯩꯗꯨꯅ ꯆꯠꯂꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ. ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ. ꯑꯁꯨꯝꯅ ꯃꯦꯀꯤꯔꯁꯅ ꯊꯣꯏꯁꯅꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ. ꯍꯥꯟꯅꯗꯧꯅ ꯆꯪꯈꯤꯕ ꯉꯥꯏꯗꯦ. ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯂꯞ ꯅꯦꯠꯂꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯁꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯒ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯩꯅꯣꯝ ꯍꯥꯏꯕꯁꯨ ꯁꯥꯎꯕ. ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯃꯋꯥ ꯂꯧꯗꯦ. ꯆꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯄꯪꯍꯥꯏꯗ. ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤ. ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯅ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯄ꯭ꯔꯤꯂꯤꯝꯁ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ. ꯔꯤꯖꯜ ꯉꯥꯏꯔꯤ. ꯀꯨꯏꯔꯣꯏ, ꯊꯥ ꯐꯥꯗꯦ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯗꯣ. ꯃꯔꯛꯁꯤꯗ ꯀꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯏ. ꯃꯩꯔꯥꯕꯒ ꯑꯣꯁꯤꯒꯗꯨ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯩꯔꯥꯕꯅ, ꯑꯣꯁꯤ, ꯅꯪꯒꯤ ꯄꯥꯎꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯦ? ꯃꯥꯅꯤ ꯁꯥꯔ. ꯑꯦꯛꯁ ꯁꯥꯔ CMꯒ ꯁꯥꯔ SPꯒꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯄꯨꯝꯅꯃꯛ ꯇꯧꯔꯝꯂꯤꯕꯅꯤ ꯁꯥꯔ. ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯑꯗꯨ ꯅꯪꯕꯨ ꯄꯥꯎꯁꯤ ꯀꯔꯝꯅ ꯐꯪꯂꯤꯕꯅꯣ? ꯁꯥꯔ, ꯅꯍꯥꯟ ꯑꯩꯅ ꯇꯥꯃꯦꯡꯂꯣꯡ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯁꯥꯔ SP ꯒ ꯁꯥꯔ XCMꯒꯗꯣ ꯄꯨꯟꯅ ꯆꯠꯈꯤꯕ. ꯍꯥꯟꯅꯗꯤ ꯏꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯕꯅꯤ ꯁꯥꯔ. ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯁꯥꯔ SP ꯒꯤ. ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯆꯔꯨꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯆꯠꯄ꯭ꯔꯥ? ꯆꯠꯂꯤ ꯁꯥꯔ, ꯃꯐꯝꯗꯨꯃꯛ. ꯃꯐꯝ ꯑꯃꯇꯪꯗ ꯆꯠꯇꯦ, ꯃꯐꯝ 3ꯅꯤ ꯆꯠꯂꯤꯕꯗꯣ.
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯃꯤ ꯈꯔ ꯊꯝꯂꯒ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯁꯥꯔ꯫ ꯀꯝꯗꯧꯅ ꯀꯦꯁ ꯇꯧꯒꯅꯤ ꯄ꯭ꯔꯨꯐ ꯂꯩꯇꯅ? ꯄ꯭ꯔꯨꯐ ꯂꯩ ꯁꯥꯔ, ꯃꯐꯝ ꯑꯃꯇꯪ, ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯣꯏꯕꯅ ꯌꯥꯔꯣꯏ, ꯁꯣꯏꯗꯅ ꯃꯔꯩ ꯇꯧꯔꯛꯀꯅꯤ ꯃꯈꯣꯏꯁꯤꯡꯅ, ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯈꯔ ꯗꯔꯀꯥꯔ ꯇꯥꯏ ꯁꯥꯔ꯫ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯇꯧꯁꯤ ꯇꯍꯥ ꯇꯧꯒꯨꯝꯁꯤ, ꯑꯗꯣ ꯃꯐꯝꯗꯨꯗ ꯆꯥꯎꯔꯥꯛꯄ ꯀꯩꯀꯩ ꯂꯩꯍꯧꯕ ꯃꯥꯜꯂꯤ? ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯪ ꯑꯃꯃꯝ ꯁꯥꯗꯨꯅ ꯊꯝꯃꯤ ꯁꯥꯔ꯫ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯈꯔꯁꯨ ꯂꯩ, ꯅꯨꯄꯥ ꯒ꯭ꯔꯨꯞ ꯈꯔꯁꯨ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯆꯥꯏꯊꯣꯛꯂꯒ ꯑꯥ ꯇꯥꯅ ꯌꯧꯕ ꯉꯝꯗꯦ, ꯃꯤ ꯌꯥꯝꯃꯤ, ꯆꯤꯟꯅꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯛꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯃꯗꯨ ꯈꯪꯒꯦ ꯍꯥꯏꯗꯅ ꯗꯛ ꯂꯥꯎꯅ ꯐꯣꯔꯁ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯣꯁꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯁꯤ, ꯑꯗꯨꯒ ꯇꯧꯁꯤ, ꯄ꯭ꯂꯥꯟ ꯌꯥꯁꯤ꯫ ꯄ꯭ꯂꯥꯟ ꯁꯤꯟꯕꯗ ꯏꯕꯣꯝꯆꯥ ꯃꯁꯥ ꯌꯥꯎꯍꯟꯁꯤ, ꯑꯗꯨꯒ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔ ꯊꯝꯁꯤ꯫ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯁꯤ, ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯣꯞꯄꯗꯒꯤ ꯀꯧꯁꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯤꯂꯤꯝꯁ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯦꯘꯔꯥꯖꯀ ꯊꯣꯏꯁꯅꯥꯒ ꯑꯅꯤꯃꯛ ꯈꯜꯂꯤ꯫ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯁꯅꯥꯍꯜ ꯍꯣꯏꯗꯨ ꯈꯨꯗꯛꯇ ꯃꯦꯘꯔꯥꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯍꯔꯥꯎꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯎꯏ꯫ ꯃꯩꯔꯥꯕꯅ, ꯂꯥꯏꯗꯅ ꯆꯪꯁꯤ ꯂꯥꯛꯑꯣ꯫ ꯁꯅꯥꯍꯜꯅ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯏ ꯁꯥꯔ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯑꯗꯨꯅꯤ, ꯏꯆꯥꯁꯤꯡꯅ ꯐꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯕꯤꯃꯣꯗꯤ ꯅꯣꯛꯂꯒ, ꯃꯥꯡꯒꯣꯟꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯖꯅ ꯐꯝꯂꯒ ꯁꯥꯁꯤ꯫ ꯂꯩꯃ ꯅꯣꯛꯂꯒ, ꯈꯪꯗꯦ ꯏꯆꯦꯃ, ꯍꯔꯥꯎꯃꯟꯈꯤꯗꯅ ꯂꯣꯏꯅ ꯀꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯅꯥꯍꯜꯅ, ꯏꯕꯨꯡꯉꯣꯗꯤ ꯂꯩꯈꯤꯗꯕ꯭ꯔꯣ? ꯕꯤꯃꯣꯗꯤꯅ, ꯂꯩ, ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯗꯤ ꯈꯪꯂꯝꯈꯤꯔꯣꯏ, ꯇꯨꯝꯂꯝꯒꯅꯤ, ꯑꯄꯨꯝꯕ ꯑꯉꯥꯡꯅꯤ꯫ ꯃꯌꯥꯝꯗꯨ ꯕꯤꯃꯣꯗꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯘꯔꯥꯖꯇꯨ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯍꯥꯐꯦꯟ ꯑꯃ ꯁꯦꯠꯂꯒ ꯍꯥꯀꯠꯆꯕ ꯍꯣꯠꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯘꯔꯥꯖ ꯂꯥꯎꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥ! ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯕꯤꯃꯣꯗꯤꯅ, ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ꯫ ꯏꯃꯥ! ꯕꯤꯃꯣꯗꯤ ꯒꯂꯞꯅ, ꯍꯩ, ꯀꯔꯤ ꯇꯧꯔꯦ? ꯍꯥ? ꯀꯥꯏꯗ ꯂꯩꯒꯦ? ꯁꯣꯐꯥ ꯀꯥꯗ ꯂꯩ꯫ ꯃꯦꯘꯔꯥꯖꯇꯨ ꯍꯀꯥꯝ ꯆꯟꯗꯅ ꯁꯣꯐꯥ ꯀꯥꯗ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯗ ꯎꯝꯁꯤꯟꯕ ꯀꯥꯎꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯃꯦꯘꯔꯥꯖꯇ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯔꯛꯇꯨꯗ ꯊꯣꯏꯁꯅꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯦꯘꯔꯥꯖ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯩꯔꯥꯕꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ! ꯃꯦꯘꯔꯥꯖ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯦ, ꯑꯗꯨꯕꯨ ꯈꯨꯝꯂꯩ꯫ ꯄꯥꯕꯨꯡ, ꯇꯥꯏ꯫ ꯁꯤꯗ ꯂꯥꯛꯎꯅꯦ, ꯗ꯭ꯔꯦꯁ ꯑꯝꯇ ꯁꯦꯠꯂꯨꯈꯤꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯒꯦ ꯇꯧꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯕꯤꯃꯣꯗꯤꯅ ꯈꯥꯝꯂꯩ꯫ ꯍꯩ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪ ꯄ꯭ꯔꯤꯂꯤꯝꯁ ꯈꯜꯂꯕꯅꯤꯅꯦ꯫ ꯃꯦꯘꯔꯥꯖ ꯈꯪꯍꯧꯗꯦ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯀꯤꯔꯣ? ꯍꯣꯏꯅꯦ, ꯑꯁꯦꯡꯕꯒꯤꯅꯤꯅꯦ, ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯐꯥꯒꯤ ꯇꯧꯔꯨꯒꯗꯒꯦ? ꯃꯦꯘꯔꯥꯖ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯁꯨ? ꯍꯣꯏ꯫ ꯑꯩꯌꯥ, ꯁꯥꯊꯤ ꯍꯔꯥꯎꯏ꯫ ꯏꯀꯥꯏꯕ ꯐꯥꯎꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ꯫ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯐꯥꯎꯕꯅ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯦꯘꯔꯥꯖ ꯉꯥꯏꯍꯥꯛꯇꯨꯗ ꯈꯜꯂꯨꯗ꯭ꯔꯦ, ꯃꯀꯣꯛꯇ ꯆꯪꯂꯨꯗ꯭ꯔꯦ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, ꯏꯄꯥ ꯄꯦꯜꯂꯦ, ꯍꯔꯥꯎꯏ꯫ ꯃꯦꯘꯔꯥꯖꯅ, ꯃꯦꯟꯁꯀꯤ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯅꯤ꯫ ꯁꯅꯥꯍꯜꯅ, ꯍꯣꯏꯅꯦ, ꯑꯗꯨꯒꯤꯁꯨ ꯈꯟꯅꯁꯤ ꯇꯧꯕꯅꯤ꯫ ꯃꯦꯘꯔꯥꯖꯅ, ꯆꯠꯄꯒꯤꯗꯤ ꯏꯕꯥꯅꯤꯗꯨꯝ ꯆꯠꯈꯤꯕ ꯌꯥꯅꯤꯗ꯫ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥꯅ ꯇꯧꯔꯒ ꯍꯥꯟꯅ ꯃꯐꯝ ꯊꯤꯍꯜꯂꯒꯦ ꯏꯕꯥꯅꯤꯒꯤ꯫ ꯃꯩꯔꯥꯕꯅ, ꯏꯆꯦ, ꯅꯅꯦꯒꯤꯗꯤ ꯂꯩꯔꯁꯨ ꯌꯥꯏꯁꯤꯗꯤ꯫ ꯅꯦꯁꯤꯗ ꯌꯦꯠꯇꯧ ꯃꯥꯟꯕ꯫ ꯀꯩꯗꯧꯕꯒꯤ ꯌꯦꯠꯀꯗꯧꯔꯤꯕꯅꯣ? ꯅꯅꯦ ꯅꯍꯥꯟ ꯍꯥꯏꯔꯛꯂꯕꯅꯤ, ꯂꯥꯛꯑꯣ ꯂꯩꯁꯤ ꯃꯥꯒꯤꯗ ꯍꯥꯏꯗꯅ꯫ ꯁꯅꯥꯍꯜꯅ, ꯌꯥꯒꯗ꯭ꯔꯅꯦ? ꯌꯥꯅꯤ, ꯉꯁꯥꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯕꯥꯅꯤꯃꯛ ꯃꯥꯒꯤ ꯂꯩꯁꯤ, ꯑꯇꯣꯞꯄꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯂꯕꯅꯤꯅꯦ꯫ ꯕꯤꯃꯣꯗꯤꯅ, ꯃꯥꯅꯤ, ꯃꯇꯣꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯈꯛ ꯌꯥꯔꯣꯏ꯫ ꯀꯩꯒꯤꯅꯣꯗ, ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯅꯤꯅ, ꯑꯗꯨꯅ ꯅꯅꯦ ꯈꯨꯗ ꯂꯩꯁꯤ꯫ ꯁꯅꯥꯍꯜ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯣ? ꯃꯦꯘꯔꯥꯖꯅ, ꯑꯩ ꯌꯥꯎꯗꯣꯏꯁꯤꯗꯤ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯊꯣꯏꯁꯅꯥꯅ, ꯍꯣꯏ, ꯌꯥꯅꯤꯌꯦ ꯑꯗꯣ꯫ ꯃꯦꯘꯔꯥꯖꯅ, ꯏꯟꯇꯔꯚ꯭ꯌꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯣꯛꯂꯔꯣꯏꯒꯦ,
ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ꯫ ꯊꯣꯏꯁꯅꯥꯅ ꯃꯦꯟꯁ ꯈꯜꯂꯛꯇ꯭ꯔꯗꯤ ꯈꯟꯅꯕ ꯇꯧꯗꯣꯏꯅꯤ꯫ ꯁꯅꯥꯍꯜꯅ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯄꯥꯝꯖꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯄꯟꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤ꯫